Mayai Kaba Nishadagi Lapthoknaba Leinaba Paojel Puduna bike ride Chtluba Pangal rider Singda Kuki khunja singna FUCHEIBAGI THABAK CHTTHARAKPADA Pangal rider ani FIBAM luna SOKLE Thaudok adu ngarang numidang pung 6 helakpada Ukhul district ki manung channa leiba moba kep tamna bike ride Chtluraga halakpada Lital ganaknana leiba kuki khulamada thokibani hairi Thaudok adugi matangda Jenims ta makhong tekpadagi laikatnaduna leiriba amana phongdorakpada miyoi 32 saba Muslim Riders Club ki member singna gari tara tarukta bike ride chatki halakpagi lambida makhoi masel ngainaduna punna chatnaba hotnaringaida kuki khuladugi khunja khara tholaktuna wahang hanglakhi hairi maduda makhoi pangal rider ngaktini ride chatluraga halakpani hairaba matungda khanghaudana loudspeaker sizinaduna laukhraba matungda kuki khunja singna hupchilaktuna thaudok adu thokhankhibani hairi maduda ataina nanthokraga miyoi 8 fajinduna thamhauraga Lital police station da kona sinarakhibani hairi